ꯃꯌꯥꯝ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯍꯧꯕ ꯅꯨꯃꯤꯠ ꯁꯖꯤꯕꯨꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯆꯩꯔꯥꯎꯕꯅ ꯂꯥꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯌꯥꯏꯐꯃꯤꯟꯅꯔꯁꯦ꯫ ꯔꯥꯟꯆꯤꯗ ꯂꯩꯕ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ 3 ꯄꯨꯟꯅ ꯄꯨꯜꯂꯦ, ꯊꯣꯡꯒꯠꯄ ꯍꯧꯔꯦ꯫ ꯁꯛ ꯐꯖꯕꯗ ꯂꯣꯏꯔꯦ꯫ ꯆꯦꯆꯦ ꯍꯣꯏꯗꯤ ꯐꯅꯦꯛꯀ ꯁꯦꯠꯂꯤꯕ ꯐꯖꯩꯌꯦ꯫ ꯃꯧꯅꯧꯕꯤ ꯀꯩ ꯏꯟꯁꯥꯡꯅꯣ? ꯉꯁꯤ ꯃꯧꯅꯧꯕꯤ ꯈꯨꯊꯦꯡꯗꯣꯏꯅꯦ꯫ ꯌꯦꯡꯁꯦ ꯉꯁꯤꯗꯤ ꯃꯧꯅꯧꯕꯤꯒꯤ꯫ ꯋꯥ ꯃꯁꯛꯁꯦ ꯐꯖꯔꯦ, ꯈꯥꯡꯁꯦ ꯈꯔ ꯆꯤꯜꯂꯦ꯫ ꯁꯛ ꯐꯖꯕ ꯈꯛꯇ ꯑꯣꯏꯔꯝꯗꯅ ꯃꯥꯅ ꯉꯍꯥꯟꯗꯩ ꯍꯩꯇꯦ ꯍꯥꯏꯕꯗꯣ ꯉꯁꯤꯗꯤ ꯈꯪꯉꯅꯤꯗꯅ ꯇꯧꯁꯟꯅꯕ ꯑꯣꯏꯔꯝꯗꯣꯏꯅꯦꯕ꯫ ꯃꯅꯝꯁꯦ ꯈꯪꯉꯦꯕ ꯌꯥꯗꯦꯕ꯫ ꯁꯣꯝꯗ ꯎꯇꯤꯁꯦ ꯄꯥꯔꯦ, ꯑꯗꯨꯒ ꯏꯔꯣꯝꯕ ꯃꯈꯨꯝ ꯍꯥꯡꯇꯣꯔꯛꯄꯗ ꯏꯔꯣꯝꯕꯒ ꯍꯥꯏꯕꯁꯤ ꯂꯣꯏꯔꯝꯗꯧ ꯃꯥꯟꯗ꯭ꯔꯥ? ꯏꯔꯣꯝꯕ ꯂꯣꯟꯗ꯭ꯔꯤ, ꯑꯩꯅꯕꯨꯗꯤ ꯂꯣꯜꯂꯅꯤ꯫ ꯑꯗꯒꯤ ꯕꯗꯥꯝꯁꯦ ꯀꯩꯗ ꯉꯥꯔꯤꯈꯥꯗ ꯍꯥꯞꯅꯕꯅꯤ꯫ ꯌꯥꯝ ꯋꯥꯠꯂꯤ, ꯈꯦꯔꯁꯨ ꯋꯥꯠꯂꯤ, ꯉꯥ ꯑꯇꯥꯎꯕꯁꯨ ꯋꯥꯠꯂꯤ꯫ ꯑꯃꯨꯛ ꯂꯣꯏꯔꯒ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ꯫ ꯂꯥꯏꯒꯤ ꯇꯝꯃꯒꯦ ꯇꯧꯕꯅꯦ, ꯉꯥ ꯊꯣꯡꯕ ꯎꯗ꯭ꯔꯦ꯫ ꯉꯥ ꯊꯣꯡꯕ ꯁꯤꯗꯅꯦ꯫ ꯑꯉꯥꯡ ꯃꯌꯥꯝꯁꯦ ꯌꯦꯡꯉꯨ ꯐꯅꯦꯛ ꯁꯦꯠꯂꯤꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ? ꯂꯥꯏ ꯊꯥꯗꯣꯛꯄ ꯆꯠꯈꯤꯕꯅꯦ, ꯏꯟꯅꯔꯛꯏꯅꯦ ꯄ꯭ꯔꯞ ꯄ꯭ꯔꯞ꯫ ꯃꯌꯥꯡꯈꯩꯁꯦ ꯉꯛꯄ꯭ꯔꯥ ꯈꯪꯗꯦ, ꯄꯥꯈꯠꯄ꯭ꯔꯥ ꯀꯤꯖꯕ꯭ꯔꯥ ꯈꯪꯗꯦ꯫ ꯏꯁꯤꯡ ꯈꯤꯛꯇꯣꯛꯏ꯫ ꯑꯉꯥꯡꯈꯩꯁꯨ ꯂꯥꯛꯑꯣ, ꯑꯉꯥꯡꯈꯩꯁꯦ ꯌꯦꯡꯉꯣ ꯅꯨꯡꯁꯥ ꯁꯥꯒꯁꯤꯗ ꯄꯣꯛꯑꯦ꯫ ꯃꯅꯤꯡ ꯅꯥꯀꯟꯗ ꯊꯝꯃꯨ꯫ ꯌꯨꯝꯗ ꯊꯥꯕ ꯃꯇꯝꯗꯀꯣ ꯑꯗꯨꯝ ꯆꯍꯤ ꯕꯕꯥꯒ ꯃꯇꯨꯡ ꯏꯟꯅ ꯌꯥꯎꯔꯛꯑꯦꯕ꯫ ꯆꯩꯔꯥꯎꯕ ꯃꯩꯇꯩ ꯆꯩꯔꯥꯎꯕ ꯍꯧꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯆꯍꯤ ꯍꯧꯕꯒꯤꯗ ꯑꯩꯈꯣꯏꯁꯨ ꯉꯝꯖꯕ ꯍꯩ ꯂꯩ ꯑꯊꯣꯡꯕ ꯀꯩꯒꯨꯝꯕ ꯉꯝꯖꯕ ꯈꯔ ꯀꯠꯆꯔꯤꯕꯁꯦ ꯐꯣꯇꯣ ꯀꯥꯞꯄꯤꯒꯦ ꯇꯧꯕꯅꯦꯕꯀꯣ ꯂꯥꯛꯑꯣ ꯌꯥꯗꯅꯦ ꯄꯨꯖꯥꯔꯤ ꯂꯩꯍꯧꯔꯦ꯫ ꯁꯦꯟꯗꯜꯁꯦ ꯁꯥꯕꯒꯤꯀꯣ ꯁꯦꯟꯗꯜꯁꯦ ꯇꯣꯡꯍꯜꯂꯦ ꯑꯗꯨꯝ꯫ ꯐꯣꯇꯣ ꯀꯥꯞꯄꯤꯒꯦ, ꯂꯦꯞꯄꯣ ꯄꯣꯔꯦ, ꯂꯦꯞꯄꯣ ꯂꯦꯞꯄꯣ꯫ ꯂꯣꯏꯔꯦ ꯂꯣꯏꯔꯦ, ꯑꯩꯈꯣꯏꯒꯤ ꯑꯃꯨꯛ ꯆꯥꯔꯨꯔꯁꯤ꯫ ꯄꯣꯏꯔꯦ ꯅꯪ ꯐꯖꯅ ꯐꯝꯃꯣ, ꯑꯝꯇ ꯕꯣꯕꯣꯛ ꯁꯥꯎꯔꯛꯑꯅꯤ꯫ ꯍꯧꯗ꯭ꯔꯤꯌꯦ, ꯊꯤꯔꯒꯦ꯫ ꯍꯥꯏ ꯆꯥꯛ ꯐꯖꯅ ꯆꯥꯏꯌꯦ ꯉꯁꯤꯗꯤ꯫ ꯆꯥꯔꯣ ꯆꯥꯔꯣ꯫ ꯍꯥꯎ ꯃꯍꯤ? ꯀꯔꯤ ꯃꯍꯤ? ꯏꯟꯖꯥꯡ ꯍꯥꯎꯕ꯭ꯔꯥ ꯕꯦꯝꯃ? ꯍꯥꯎꯕ꯭ꯔꯥ? ꯏꯃꯥ ꯍꯥꯎꯕ꯭ꯔꯥ? ꯏꯃꯥ ꯆꯥꯔꯕ ꯍꯥꯎꯕ꯭ꯔꯥ? ꯂꯥꯝꯃꯝꯃꯅꯤ ꯆꯥꯔꯣ꯫ ꯕꯤꯛꯇꯔ ꯍꯥꯎꯕ꯭ꯔꯣ? ꯆꯥꯔꯣ ꯆꯥꯔꯣ ꯆꯥꯔꯣ꯫ ꯀꯦꯕꯒ ꯅꯪꯗ꯭ꯔꯦꯗ, ꯀꯥꯕꯛ ꯀꯥꯕꯛ ꯀꯦꯁꯜꯂꯦ꯫ ꯏꯔꯣꯟꯕꯅꯦ, ꯑꯗꯒꯤ ꯉꯥ ꯊꯣꯡꯕ ꯇꯣꯏꯊꯣꯡ, ꯎꯇꯤ, ꯃꯍꯤ ꯊꯣꯡꯕ, ꯃꯀꯣꯛ ꯉꯧꯕ, ꯆꯥꯛꯍꯥꯎ ꯈꯤꯔ꯫ ꯑꯉꯥꯡꯈꯩ ꯇꯣꯛꯈ꯭ꯔꯦ, ꯅꯨꯄꯥꯈꯩ ꯆꯥꯕ ꯍꯧꯔꯦ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯂꯥꯗ ꯆꯥꯔꯅꯤ, ꯂꯥꯗ ꯆꯥꯅꯤꯡꯉꯦ ꯉꯁꯤꯗꯤ꯫ ꯑꯗꯨꯅ ꯃꯥꯜꯂꯦ, ꯉꯁꯥꯏꯗꯩ ꯑꯋꯥꯠꯄ ꯑꯃ ꯂꯩꯌꯦꯗꯤ ꯑꯗꯨꯅ ꯃꯥꯜꯂꯦ꯫ ꯀꯅꯥꯅꯣ ꯌꯦꯡꯉꯤꯁꯦ? ꯅꯨꯡꯗꯥꯡ ꯐꯥꯎꯒꯤꯌꯣ ꯆꯥꯎꯔꯣ, ꯑꯗꯨꯒ ꯅꯨꯡꯗꯥꯡ ꯆꯥꯛ ꯊꯣꯡꯅꯕ ꯇꯨꯝꯅꯔꯣ꯫ ꯐꯤꯂꯝ ꯌꯦꯡꯕ ꯆꯠꯁꯦ ꯍꯥꯏꯔꯤ꯫ ꯑꯩꯈꯣꯏꯗꯤ ꯌꯦꯡꯉꯨꯔꯣꯏ, ꯏꯕꯦꯝꯆꯥ ꯌꯦꯡꯒꯦꯗꯤ ꯌꯦꯡꯉꯨꯔꯣ, ꯑꯩꯈꯣꯏꯗꯤ ꯉꯝꯃꯔꯣꯏ꯫